Riyas NEET Biology Sangai Pro NTA NEET UG Biology ki admission hausari class 12 thakraba mahiroi singi damak lakliba NTA NEET UG 2026 ki thani pan gi target course pizari hadiba class sing asimatic sana sahi nipan hina takpade NEET Biology the experience lairaba faculty sing na takpigani aikoi na pizari ba khudong saba sing adu extra reading material sangraba si yana ba morongda basic concept mamuta na takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facilities pizari lakliba megi tang kunga mapan ki class hausaragani yamna nuwairiba mana internally displaced person IDP samadi relief camp de lariba satra singi oina di phi lawzaroi haujimak lakpiduna mingchan bi Riyas NEET Biology Sangai Pro FCI road opposite power house ta lakpiduna made ekogi contact number 7005534385 natraga 7005376151 da paw phobiro ahanbada Kokomina kaukiba pung nifugu nipan ki banna hauzik Manipur ki tongan mafam sing oiriba ban gi saktam Amaromdana Wall Meitei Organization WMO dagi thadorpa press release ama media coordinator Rajkumar Laisombam Detang kungamathu in thamanga inglisingani ga kungamanga freedom of movement right to monghaliba amadi Manipur state boundary manung maktada state asigi maming muthat haliba si Manipur bu santi oina banati hena mayang sinabani Wall Meitei Organization WMO amaromdana Wall Meitei Council thadorpa wapam amadanamu Hairibasida Secretary General CEC Wall Meitei Council Yambem Arun Meiteinas Kuyak Pidno Tadorakpa Arjun Mesasama Kokomida Hairibasida Maru in a Palivadi Kokomina Lakulakliba Tavak Thorum Singasida WMC na Mapung Pana Sakut Pagaloina Manipur gi PR government Tauriba Tavak Thong Singasida Ek Asida Apian Boidi Taugum Dasum Kokomida Apple Tauraduna Hairi Maduri Kokomina Kauriba Pung Nifuga Nipan gi general strategy gi mahaki timing asi defer tawinaba loinana Manipur gi brotherhood interest haiba hauju ukul pangthok liba Siruli festival chathariba sigi magi public aspirations sing the respect tawoina yengbiraga Kokomina Kauriba Pung Nifuga Nipan gi general strike gi mahaki timing asi defer tawinaba hairakli Amaromdana Northeast Live tiki thagalakpa source magi matungina Manipur BJP gi MLA taraga nipana Manipur santi hanjelana bamasum anauba government CM na bigi wata na khriari hairi simphal yaus jaga amada ngarang numidang wairam BJP gi MLA taraga nipan meeting pangthokri hai loinana source ki matungina N Beren gi Meitei gi MLA singsu anima kem tawduna masum sumthang sanapung imphal da meeting tawduna attend tawkheri source ki matungina hairiba meeting asida khanaki hairibadi state asida santi hanjelana ba amasum law and order fogana bagi damakta khanakheba wafum kya yaw Northeast Live ta phongdorakli ahanbada Operation Sindur Hauzik Sathari Indian Army na advanced surveillance technology season aduna alert legi
Operation Sindur manungda Indian Army na line of control LOC wangmada Pakistani post kaya marum amasum terror camps sing thugai dun mai pakna mang takan kri mara lejadaba miyoi kunga taru hatkiba Pahalgam terror attack adugi matung May 3 gi hokiba Operation Sindur na service ahum kusamnaduna precision professionalism oiba mongda sathagadori bihira madu mayek singna khangna thabak pai hatkiba du kri LOC da leibu officer ama leba pupunumita army gi training amasum thawrang gi maruiba du sandongna phongdokhi akhoi hauzik pungkun gi mari subna training sathari santi gi matam dai khoi ni hena humang tariba makai lan gi matam dai khoi gi I taba hantagani akhoi na thugwai ga da target singa du khali terrorist singa du na sijina ba target singa du akhoi na masakhangdui terror gi attack tawba mafam punama akhoi gi miyeng makhara thamli haina officer du naiki Laibani gi marak yanaki ba CISF adu Pakistan gi nakan thugaira makhoi na mafam marang khangdana nomai kapa horaki amasum puns to mara lejadaba misam singna target tarokhi haina atopa LOC da posting tabu officer manaki Operation Sindur do hausu makha chathari Indian Army na LOC paring da sabsan alert oina masum missing na singna laidi haina officer dunaki Operation Sindur gi makha da Pakistan occupy POK gi Lipabili da leiba military infrastructure do Indian Army na mapung phana thuaki Indian Army gi sinar corner POK gi Lipabili da leiba military infrastructure do mapung phana thuai khena official singi warol paladuna pau agency PTI da ki ati akai thoklaba mafam adu amuhana sagat pada Pakistan thani pandagi taragani thi phawbu chathak sangani haina Indian Army officers sing thaji India gi position sing attack tawnaba Pakistan Army na aerial platform sing yauna asoba khulai sing sijna ki dubu karigum ati akai amata thokan ngam khidi haina atopa official amana ki megani subasayolda sinar kona lusingduna satakhiba India gi attack sing adu Pakistani personal fumfuga mari scheme sum maudra ga taruk sokhi haina Indian Army officers sing na haki atopa pawmana Maruiba site singaknaba ex serviceman lising mari sizinabada Mehbubana yetkibadu sentana kakri Thabaktagi pothakraba army personnel sing phajana training phanglaba singni amasum thaba asi pangthokpada khwaidigi sanai hairaduna Jammu and Kashmir da maruiba infrastructure ngaknaba union territory sigi government ex serviceman lising mari mobilize tawnaba yaba pikibadugi mayokta PDP chief Mehbuba Muftina yetkibadu sentana kakri Khongthang adu amuhana khanthana ba masum madugi mahut lamdam sigi miyoi sing recruit tawnaba JNK government Mehbuba naki Jammu and Kashmir gi Sainik Welfare Board na BTL infrastructure ngaknaba ex servicemen mobilize tawnaba hogdoklakhi amasum government ayaba piki Chief Minister Omar Abdullah iba sithi amada Mehbuba na military veterans gi service adu ikai khumne adubu static guard duty sing military expertise mathauta de masum train torba mafam sigi na ha sing na phajana paiba ngamgane ki asigomba employment asina Jammu and Kashmir da mahi hairaba masum thabak phangdriba na ha singi da mak hingnabagi maru oiba lambi amoigani thabak phangdaba na ha singi muhutta hana pension phanglaba thabak tigi potharaba ex servicemen singi oina khudongsa ba piba asina na ha singbu naitom tahanbigi wokhal hena pokhangani haina sithi tu da Mehbuba ni ki Amugana Kantavana Tragana, policy to give Wakaluna, Yamdra with the Mayek Sengdona by administration at Apple Tauraduna, Mehbubana, Jammu and Kashmir security amasum, socio-economic singnabasiko Hanabahena, inclusive web model sing Satana with the demand okay. Masigi Hengalagi with Tabak Pangdavi Wapamasi, Sumnakaki Shiel Tungi, Wapamati, Masi social emergency money. Asuk yam asoba khudong sa da basiki marak ta khudong sa ba kharak phangmana naha kyari drug addiction gi lang tare masum khwaidi gi noi ta badi naha khradi masa matom da suicide to ba phaw yaure makhoi butungi punsi gi hena khallaga aikoina soidana mak makhoi gi rescue tawgada bani haina Mehbuba mukti naki lengak pairi national conference gi wangang loi tanbir sadik na hiramasi security gi mari lainaba expenditure gi makhara leibana UT government gi jurisdiction wang mad lehki BJP wangloi Arun Gupta na Mehbuba na mufti gi opposition adu kakki Indian Army na miyoi sing adu yamna thabak tawba ngamlaba lanmi sing oina tholakpa khudimak mayoknaba semkhrabane ki aikhoi gi khutta asigumba main power phangba si leiba si oina yamna leibak phai haina BJP gi wangloi aduna ki amaromdana Punjab ki manung da India Pak border point sing da betting retreat ceremony pangthokpa mu khawragane ri India amasum Pakistan ki marakta ceasefire tawnabagi numit 10 ni ki matung Punjab ki manung da loinamak leiba
Atari Hawaga Hosseiniwala amasum Fazar border sing the Hantaba Mohammed Laybako Puginumida Waramda Border Security Force BSF na beating retreat ceremony sa tabauragani masi laybani gi marakta military conflict holakibado numit kungani thuini lepna kibado gi matungdagi officials sing na pawgi agency da armed personnel na Pakistan gi saika handshake tawnaroi natragana border gate sing hangduk loi haki adumena thauramadu miyam da yengbu hangani Amritsar manaki Atari border Ferozpura Hosseiniwala border amasum Fazilka da Satki border nungthil pung taruk tagi ceremony pangthokani border area development front ceremony edu yengnaba nungthil pung manga ga makai phawra Satki da masing yamna laknaba miyamna apil tokre sumnagi matamdari foreigners sing yawna thauramadu yengnaba miyoi sak yana laki Amritsar manakta leiba anigi ngangkhoi edu da yengliba miyamda angak pu wakhal ama pokhanbaga loinana makhala sida ahanba iconic ceremony oriba beating retreat si English nga mag samapan nga yangkai ga mapandigi numit tagadaba hek mamangda India amasung Pakistan animaki national flexing singthay amasung military exercise mapangthui nakala sida lairiba border guard singa duna Diwali amasung Eid kumba loinana Independence Day amasung Republic Day function gumba akhanaba thawdok singda mauk sana adumak ahawk singlani Punjab ki Amritsar dagi kilometer kunthra rom aduga Pakistan ki Lahore dagi kilometer kungani thorom Lakpa Atari Baga joint checkpost Phiral Singh thabagi ceremony edu yengnaba miyoi lising kunga manga rongi capacity laiba gallery amalai masi COVID-19 pandemic ki maram dagi March English aniga kungi ahan basayolda miyam yengba thingjinki Jammu Kashmir the line of control LOC wangwadigi ceasefire thugaiba thawdok wangkhalakpadigi India and English aniga taraga mapanda tradition adu toki English aniga taraga tarukti September da Indian force ngam khai wangmada surgical strike sing satakhiba adugi matung BSF na Pakistan Rangers sing da athuma hawk sing pikhi di haidi atopa pawmana Gita Samotana Everest singdon kabad ahanba CIS personal hoidi Sub Inspector Gita Samotana malemgi khwaidigi wangwa singdon Mount Everest kabada CISF ki sahi yangkhai ga taruki history da force asigi ahanba personal hoidi Mauna ningthokapa numita meter lising ni panga sani panga ni fuga mapan wangba singdol adu yoki masagi sai kuntraga mari suravi sub inspector si English ngani ga taraga mathoida paramilitary force asi du yoraki amasum Central Industrial Security Force CISF ki Udaipur airport unit ta posting tari Sinkaroi si Rajasthan ki Sikar district ki Sak village ta kini amasum ma ki lamgi college ta hockey sanore amoina ahan badharaki khong da Sokiba amadagi ma hockey dagi lapthoraki amasum force asidu yoraki matamda CIS ki mountaineering team amada leramdi magna mountaineering da specialized training sataki amasum English ngani ga taraga mapan Uttarakhand da Mount Sapos pan meter lising tereka humdraga manga amasum Nepal da Mount Lobuse meter lising teraku sama ga taraga mapan ka Central Armed Force Police CAPF amadagi ahan banupi oiki Amaramdana Operation Sindurgi mayokta ngangkiba Professor Zelda Thajingkri District Court amana Lebapo numita Asoka University ki Professor Ali Khan Mahamudapu Operation Sindurgi matangda Zelda Thajingkri me kun gatreta case asigi mathangi hearing sa Mahamudabad ki mayokta FIR ani thangalakhiba matung numaizu numita mahak phakibani Haryana State Commission for Women's na thangalakhiba wakat amada yumpham oiraga maku numinini ki police custody pikhi post atu numhang na haki Pakistan military amasum terrorist non state actors ki marakta khenaba khangdana India na sabsan anoba phase ama ya hawkhre terrorist attacks ki pakhom adu military gi action na pigine amasum ani edugi marakta khenaba thamdabaga loinana Operation Sindur na Indo Pak ki lainaba mari sing nauna semthoki masi oiduna su military natragana civilians installation sing da target tawdana bi Indian Armed Force sing no hotna ki haina mangna ki magi wafam sing adu one thok lana handok le haina sing thoki Colonel Qureshi masu wing commander Biomika singa ki matang na media coverage ta mangna pikhiba mod ki matang na su nungnang basing pukna ki mag phaki badu mahairoi sing masum Lengmana basing amasum political lusing basingi nakandagi kana yaninda basing fongdorakre Amaramdana Iran gi Khamenei na US nuclear demand sing busaikre Iran amasum United States ki marakta kari phal lakhadagi tambangamdri bagwari sanaringa Iran gi nuclear unrestment gi thabak lepnaba United States na pukhalakliba maram sadaba demand sing adu Iran gi supreme leader Ayatollah Ali Khamenei na
mathong sadaba demand hani sekri Iran bu uranians unrest tauba aikoina yahaloi haibagumba si makhong sadabani Iran atopa singdagi iyaba ngaiduna leiti haina lebak punumita makhoigi semi official major news agency na phone ki bugoro lamada khame nai naiki wari sanariba singaduna phalpura kadra haibama khangdi haina magna makhataki sanction singdagi awaba ko honbigi mahut oina Iran gi nuclear program akaknaba ngamkhai ama thamnaba Oman na mayai leptunu wari sanabigi tangkak mari Washington amasum Tehran na April thakhai digi honu sathakre adomoina mak sayo loiba numita Rome da pangthoklaba yai haina pawgi agency Reuters na haikiba wari sanabigi mathangi tangkak adu laibani gi marakta hanna muknaba duna singnaba pawankre US President Donald Trump na mahangno office paibigi ahan batamda Iran amasung world power singa sahi tawna kibi English singa ninga taraga mga joint comprehensive action plan adudagi tokhi January da mahangna power da amuk halakhiba matungdagi anawba deal ama tawnabigi aningba galoina mahangno wari sanabasing thunna sathabagi mathoktai natragana karigumba phattaba khara thokani haina hawkiba sayolda warning tawraduna Iran gi mayokto ma ki khwaidigi kanba pressure pibigi launchat adu mahangna amuhanna hingangani US na hawdokpa wapam ama Iran na phangle amasung review tawri haina ngasi lepakpa numita Tehran na phongdokre adubu nuclear bomb sing sanabigi oithokpa yaba lambi amani haina US na hairiba uranium enrichment gi Tehran na tokadabani haina Washington na sikhang khangduna leiba tarabadi wari sanabasing asi karamta kanaroi haina mamangi numita Iran gi deputy foreign minister Marjid Takhat Rabansi na haki Iran housing English ngani ga taraga manga dil adu thamkiba akaknaba sang 3.67% ki yamna matha adubu nuclear warhead amagi mathau taba 90% ki makhada 60% ki uranium unrest tawri hanisu paus na makhata na phongdorakli tadana sumna mayamna thamjaramge hauji koina di mayam paus matang sa lusinjarage masum makhata ba anoba update mayam punanga mine sena sinel sigi makeri gi myang phamda makhata na thamjari